अहानबदा मरोइबा पाव चीफ मिनिस्टर एन बिरेना अखोई इंडिया के मियोइनी हाइबा उतनबा अकीबा लैतना हर घर तिरंगा की थौरम सरुक यानबा हाइख्रे कांग्रेस की लुचिंगबा सिंगना पामलंबा इंडिया अदुमा कांग्रेस की थौमी सिंगना थुंगनगनी हाइना ओक्रम इबोबिना फोंदोख्रे यलहौमी सिंगी मरक्ता मोट चानदबा नुसिनदबना मिटोप सिंगना खाइबुम तानबा सिली हाइना इपाकना फोंदोख्रे अरुणाचल प्रदेश असम राइफल्स की कैम्प अमदा एनएसएन के अमदी अल्फा आईनी चिंगनबा खुलाई पाइबा कांगबु अमना लंदाख्रे अमदी हौखिबा पुंग कुनमरीदा इंडियादा नौना कोविड-19 पॉजिटिव ओइबा मियोय लिसिंग तरानिथोय सुबना चाट्रे का यांखै माथोय थेंगनाख्रे मियोय निफुनिथोयना लैखिद्रे खुरुमजरी PONYTV मणिपुर पाव मीटिंग ताबिरिबा पुनमपु लकी तखेलंबमना तरामना ओक्चरी हौजे पाव संदोकना पिजरी बीजेपी मणिपुर प्रदेश की ओइबा वर्कर मीट अमा नॉर्थ AOC दा लैबा होटल इम्फाल बाय द क्लासिक की संगाई हॉल दा पांगथोख्रे थौरम अदुदा चीफ मिनिस्टर एन बिरेन बीजेपी मणिपुर प्रदेश की प्रेसिडेंट ए सरदा MP सिंह MLA सिंह पार्टी की थौमी सिंह ना सरुक याखी थौरम अदुदा नेशनल बूथ एम्पावरमेंट कैंपेन की मखादा पार्टी असिबु हेना मापांगल कंखत हनबा याउना तोंगान तोंगानबा हिरम कया खनकी लैबाक असिना निंखा तमलकपा चही 64 सुरकपगी आजादी का अमृत महोत्सव का मरी लैनना लाक्लिबा अगस्त 13 दगी 13 फाउबा पांथोकदौरिबा हर घर तिरंगा की थौरम मपुंग फाना माई पाहनबसु खनकी थौरम अदुदा वांगांगबदा चीफ मिनिस्टर एन बिरेना फोंदोखिबदा हर घर तिरंगा की थौरमदा मिपुम खुदिमकना अकीबा लैतना अखोय पुनमक इंडिया मसा अमनी हाइबा वाखलगा लोइनना मचु अहुंगी फिराल चिंखत्तुना सरुक यानबा हाइखी अनकोय मणिपुरदसु 14 होइगेरा 13 होइगेरा चिंग होइगेरा तम होइगेरा व्हाटएवर वी आर इंडियन इंडिया की फ्लैग अखोय 13 दगिना 16 बाबो अखोय युंगदबनी मदुदै अखोय कनामता द कंप्रोमाइज होय कनामता द सिंगल यूनिट anybody, any individual, committee, independent, hierarchy. Highly courageous guts. Being an Indian, the party, Honorable Prime Minister Narendra Modi ji Makhada, appointed Central Sasanjay, humanitarian and the development. Komunal loiba kamen bir popolo kodo fazana pahum bibiu komunal loiba komunal na ta bamong fazana ba pahum bibiu कांग्रेस की लुचिंगबा सिंगना पामलंबा इंडिया अदुमक ngasigi कांग्रेस की थौमी खुदिमकना थुंगहनगनी हाइना मरिफु सुबा क्विट इंडिया मूवमेंट का मरी लैनना मणिपुर की हानगी चीफ मिनिस्टर ओक्रम इबोबिना हाइख्रे ngasi कांग्रेस बावनदा पांगथोकपा मरिफुरक सुबा क्विट इंडिया मूवमेंट की थौरमदा महात्मा गांधी याउना लुचिंगबा कयागी मफमदा CLP की लीडर ओक्रम इबोबी पार्टी की लीडर्स यूथ विंग की लुचिंगबा कयाना हाइकत लाइकत तमकी थौरम अदुगा मरी लैनना हानगी चीफ मिनिस्टर ओक्रम इबोबिना हाई हकचांगदगी इरिक अमता तादना वायोलेंस अमता तौदना ब्रिटिश पु इंडिया दगी तांथोखिबा लुचिंगबा सिंग अदुबु निंगसिंगदुना मणिपुर प्रदेश कांग्रेस कमिटीना ngasiगी थौरम असि पांथोकपनी भारत की निंगतंबा चही 64 सुरक्पा असिगा इरोइनना अगस्त 9 ngasi असि कांग्रेस पार्टी की लुचिंगबा कयाना भारत तगी ब्रिटिश चटखिगदबनी हाइना क्विट इंडिया मूवमेंट की वारिप लौखिबा नुमितनी नॉन वायलेंस हाइबसी कांग्रेस की लुचिंगबा महात्मा गांधी ना हौदोकलंबा ख्वाइदगी शक्ति लेबा खुलाई अमनी हाइना फोंदोखी इंग कुमजालिसिंग अमगा चमापन निफुनिथोइदा ऑल इंडिया कांग्रेस कमिटी ना भारत असि निंग तमनबा लौखिबा थौदांग ओइना धर्म जात खाइदना भारत निंग तंबा तानबगी दमक लौखिबा वारिफ अदु ngasi नुमित असिनी
ngasi uriba Bharat asi matam adugi Congress ki luchingba kayana laukiba warif aduna oihelakpani haina phongdoki Bharat ki ningkha tamba sahi mudra manga raksu ka loinana ngasi 9th August se sida Congress Party ki luchingba matam dudagi Mahatma Gandhi ji ne singba mayama ma sida yaw sini sakna iba kharadani akoi ne sida panjari sidi sina taba mayama suma male ba ki damta da kathok praba sida kais ta ba mayama ma leader mayama su le hawi bani makoi sing asina Bharat tagi British Bharat thadok tu chakda bani haina English tharga Quit India movement se asi yam historic koi ba wari blow shibanu aduni Maramaduna, apoi Manipur Pradesh Congress Committee na organize to widna adugumba Bharat ase ningkha tamnana bahona bada so thoda thoda lowi khiba adugumba mahapurushing adugumba thamda kai khumna ba utpa to women khumba utpa apoi kudimangna leadership asina pambiramba karamba Bharat Ramna Shanti Hoina, Oji Hoina phrase, Logo, Mutamda Hoina, Panjin Hibuduri, Ramna peaceful Loiva, Shanti Hoina, Karimba, any Kanama, Karimba, Lerma Targasu, other solution, Punava, Honava, I say, race party, non violence, I say, Masi, Magan, Izina, Hopinamba, why the Gihanasam, Lerva, Lai, Manina, Lojavani. International Day of World Indigenous People Numit ka mari lainana Indigenous People Association of Kanglaipak Ipak na thoram ama ngasi press club ta pangthokre thoram aduda Ipak ki president Khetrimayum Somerendo Ipak ki advisor Sapamja Jadungani Pandam ki president Yumnamja Dilip Kumar PPCM ki convener Maibam Bisesor UCM ki president Joy Chandra Konthauzam IPSA ki president Tarambam Birzit amadi Akom Luk ki president Sanjit Sorai Samsu Sarugyaki thoram aduda wangang laduna Ipak ki president Khetrimayum Somerendo na phongdokibada Ipak na chahi khudingi yalhomi kanba numit asi palan tawduna lagni matam khara covid na maram oiraga lepluraba matungda handak chahi asida numit asi palan tawbani Ipak na yalhomi sing chawkhatnaba amadi mangjin thanaba hotnari Honnaringai cherak asida India ga yumthangnariba laibak singdagi mitop sing changsin-duna laisilakpa amadi makhoiga aikhoiga sakchu manabana khandokpham khangdabana ngasidi mitopna namna laiba lamdam ama oirakle haina phongdoki mahakna makha taraduna lamdam asigi yalhomi asengba singi maraktasu mot chana dabana amadi nusina dabana maram oiraga economy blockade shutdown na chingba kaya tholakli Masida mitop singnasu mateng pangsinduna khaibung tanaba kanna sili haiki mahakna ban blockade tawdana furuk khudimag nusi chanana laiminasi haina appeal tawbaga loinana miyamgi chatnabi thadoktuna isagi natte amadi chatnabi bu yokhat naba hotnasi haina phongdoki Manipura atop countries in Namana Laguna, Mitopna, Machine Yakuba, Madi Boy, Machine Yama, Lago Tiba, Quidisu, Pointers in Mam Lady Fox, Mamma, Media, Pointers in India, Legana, Legana, Prehena, Pointers in the Pointer, Makata, they do we have she train and Mana, Manipura, Yellow Yellow Sinci, a famous sense, Yellow in a Leminasu. Maka nusina bukan apa dulu toba, kita waktu dah orang bloket supaya memang mereka lah apa yang besar, ayi kali mana main thabo main kali ini main thabo nol toba, jadi atau apa yellow itu memang manusia macam fungsional kan apa yellow ini masih mau sih, kami thabo nol toba, mana yang lupa na emang, pergi film sih, apa yang betul, kalau itu lupa ni masih, ini dulu itu pergi mana, siapa tolong sih, apa mana toba cari, apa cover bloket, ini kurang bloket, apa Koi Manipura, mana tak doa, koi ministry apa tu muka, koi Pakistan kita jadi. Malengi mafam khudingda pangthokpagum World Indigenous Day gi thoram Manipur dasu LMS Law College na sinduna Chimairong da laiba college asigi campus ta pangthokre ngasigi World Indigenous Day gi thoram aduda DMU gi Vice Chancellor Professor N Rasmohan Singh MHRC gi former member NG Nongyai
IGNTU Regional Campus की Assistant Professor Dr. Homen Thangjam Amadi LMS Law College की Principal MD Salatu Rahmat na mayay tangbal lauduna haudoki ngasigi thoram aduga mari lainana DMU gi Vice Chancellor Professor N Ras Mohan hai isagi loan isagi chatnabi ngakpa haibani aikoigi ithoni loan amadi culture mangkibada loan khakta mangba natte furup ama kangrup ama mutkibaga pangkhakni culture amadi inat mangkibada aikoisu mangkiba tabani ching koktorakpagi isu biodiversity kaitharakpagi isu kaya thengnabana hotnabada nupigi thodang yamna chawrakli lamdam asigi nupi kunaina aikoigi jinsing ngakpa haibasisu culture ngakpagi saruk amani kothada lairiba aikoigi furup asi yamna chekshinba mathau tarakli atopa jatiga londin naduna lamdam asigi masak thialakpa yabagi akiba yamna chawna lei environment kanbada indigenous people singi role yamna chawi haina phongdoki The United Nations had declared August 9 as World Indigenous Peoples Day to strengthen the international cooperation for all youth problems faced by indigenous people in areas such as culture, education, linguistics, identity, human rights, environment, social and economic development. However, Shibu Bata important about important about culture, education, language, identity, human rights, environment and biodiversity important about people system. But here strengthen United Nations 1940 December World International Forum and the first people's importance of the rules Thoram asiga mari lainana LMS Law College की Principal MD Salatu Rahmat na hai Indigenous miyoi kanglup kaya mutkre malem sidagi makhoigi oiba culture mangkre asigumba film asida aikhoigi leijariba culture loan mayek sing preserve tawbagi tangai fadaba lakle yamna maru oiribada indigenous people singbu protect tawbagi mathau tarakli international gi level da pangthokliba ngasigi thoram asi college asidasu college asigi oza Dr. Sarosna coordinate tawduna pangthokpani haina phongdoki. This program is being organized awareness among the students community particularly and the public as well in connection with its World Indigenous Day, which is popularly recognized at international level. In modern times, this such program is very much significant and important to have a knowledge for the purpose of maintaining our identity, our culture, our language, our habitat, all these things. Nowadays, as it has been informed, the situation is like this. It is some distinct indigenous group of people is going to be extinguished, and for having preservation in terms of their language, in terms of habitat, in terms of culture is somewhat very much important, and no authority would make laws which are discriminatory to these people, and for having such protection, to make awareness, to make knowledge of law in terms of national level, international level. Temporary suspension of telecom services, public emergency and Public Safety Rules 2017 Makhada Manipur Lengakna Mobile Internet Service da Thamlamba Athingba Adu Special Secretary Home Hais Gyan Prakasna Thokpa Order Amana Kudaktagi Lautokre. Assamgi Mitei Singna Kundariba Hozai Sipur Juginjanda Village Development Committee and Sibapur Novas Yoti Club Anina Sinduna Pangthoka Dauriba Handakta Nauna Saba Bir Tikendezit ki Mitam Maikhum Hangdokpa Amadi August Tarahumdogi Atoba Singi Numit Ningsing Thoramda Saruk Yaruna Bagidamak Amukogi Miyoi Tarani Toina Saba Tim Amangasi Amukogi Office Tagi Loop Asigi President Fairoism Nando Luwang na Luching Duna
Khongsan Hozai Khongsat Asida Vice President Ani Secretary Organization Assistant General Secretary Amadi Assistant Finance Secretary Anisu Yauri Amukogi Miyoi Tarani Toigi Tim Asina Hozai Amadi Lankagi tongan ba mafam singda khundariba maitai amadi maitai pangan singasu unaduna thamoigi oiba mari hena cheshin hannaba amadi afaba mari thamnaba thabaksu paikhatkani hairi amukona manipurda khundaminariba furup singi apunba saktam sagatpada mapung oiba thodang lauduna lakpaga loinana manipurgi Mapalamda khundariba manipuri singasu pukmen paumen naduna manipuri singi apunba Pangan ama sagatuna India khakta natana malengi miyamda Manipuri singi lingjen mana bagi amadi yalhau ngai dagi luda tongda yauzarak laba thauna lingjel du nahona na amu uthokpagi lambi ama semgatpagi saruk ama oina khongsat asi pangthokpani hairi Tamelongi Food Safety Administration na Food Safety and Standard Authority of India FSSAI ga khusam naraga Eat Right What Kahon Amadi Eat Right Mela Ama Eat Safe Eat Healthy and Eat Sustainable Haiba Hiramda Tamelong District Headquarter gi Multipurpose Hall da pangthokre Tamelongi Deputy Commissioner Pawan Yadav Tamelongi SP Anupam Amadi Tamelongi CMO Dr. G Majasunglu Su Thoram Aduda Saruk Yaki Tamelongi Deputy Commissioner na Phongdokhibada Punsi nungsangna amadi masafana lainaba miyoibana valence diet amadi hakchang sajen tauba darka tai haina phongdoki mahakna haibada Sikkim asi India gi oina organic oiba chinjak khwaidagi puthokpada state ama oiri amadi Manipur dasu organic oiba chinjak puthokna ba pandam thamli Miyam nasu isa isagi inkolda organic oiba manama singthana bahona si hai nasu thamki Tamelong SP Anupam na Food Safety Department bu program asi simbi bagi thagatpa phongdoki mahakna machi oidaba chinjak sabidanaba amadi isana thazaba organic oiba chinjak chana basu appeal tauki thoram aduda ADC Tamelongi CEO Kasamthai Faiga Gangmai Tamelongi SDO Imosna Tamelongi Food Safety Administration gi Designated Officer and Devendrosu Saruyaki Indigenous Tribal Forum ITLF na Tribal Luchingba Singa Unaduna Mifam Ama Famduna Churachandpugi Superintendent of Police na Thakiba Aranba report amana maram oiraga tribal luchingba sing masagi thabaktagi suspend tawhankiba thawong adubu akanba mawongda yaningdaba phongdokre mahakna tribal luchingba sing adubu lona yadaba thabak tawi haiduna khudam amata yaudana tribal luchingba singi yumda changduna makhoigi imung manunggi mamangda tathi tawaina Taukiba Tawong Yaningde Haina Fongdok Laduna, SP na Lakliba August Taragi Nungthil Pung Mari Faubagi Manungda, Mahakna Thakiba report adu Chumthokadabani, Amadi Lale Haizagadabani Hairi, Karigumba Hairiba Tabak Asi Taraktabadi Tribal Customary Logi Matung Inna National Schedule Caste Schedule Tribe Commission da Wakat Lagani, Maduda Tolokpa Afapata Punamak Masana Pugadabani Hairi. Paugi Maraktana atemba break ama lamunasi. Break matungda taramna okchari makhataba pau pizari
All India Postal Employee Union P3 amasung P4 Manipur Division Branch Infalgi P4 gi Secretary Hais Imo amasung P3 gi Secretary M Nabachandrana punna khudye piduna thorakpa cherol amada National Federation of Postal gi Thomis Singna tha asigi tarik tarada leibak sinba thungna chathagadauriba Postal Strike ki khongjangda Manipur Division gi Thomis Singna saruk yagani haibaga loinana nongmagi khongjang sangsingadaba numit Manipur Division gi Post Office punamak thong longani amasung postal transaction sing pangthok loi hairi NSN ke amadi Alpha Aini chingnaba khulai paiba kangbu amana ngasi ayuk Arunachal Pradesh ki Changlang District ki Indo-Myanmar border da laiba Pangsau Pasta laiba Assam Rifles ki camp amada nomai kapsinduna landakre hairi Thaudok aduda Assam Rifles ki miyoi ama siramba yai haina report amana claim taurakli khulai matik chana paiba kangbu aduna nauna saba Assam Rifles ki camp adu tamna ayuk anganba pung marigi aduaida nomai kapsinduna landarakpani hairi Assam Rifles ki kangbu nasu handuna nomai kapki Thaudok aduda asi ana asok apan yaubagi official oiba pau leitrabasu thazaba yaba report amanadi Thaudok aduda Assam Rifles ki miyoi ama siramba yai hairi Thaudok adugi matungda yamlaba security force sing thomjinduna thiba humbagi thabak chathakre hairi Nagaland Pradesh Congress Committee NPCC gi President K Thairina Assam gi Chief Minister Himanta Biswa Sarma na Naga gi warosin ama purakpada Thingtha hale haina maral sikre Himanta Biswa Sarma na Nagaland gi Chief Minister Naifio Riobu BJP gi office singda koipu puduna Naga singi warosin ama puraknaba kanna hotnariba asida apanba piba Tokadabani hainasu ke Thairina taksinki North East Democratic Alliance Nidagi convener ama oina awang nongpok lamdamda law and order gi fibam fagat handuna tangdu laitaba punna nungsi chanana hingmin naduna chawkhat thorangda mai onsingadaba puraknaba honagadaba Himanta Biswa Sarma na Nagagi wathokta yausinduna tayo nahale haina maral sikhi Assam gi Tinsukia Sadar Police Station da thabak tauba chahi yangkhai suraba ASI Dinakanta Sonowal kauba miyoi ama ngarang masagi service revolver na makokta kapsin jaduna sijakre thaudo adu hek thokpaga maha hospital da pukhatki adubu laikat naba ngamdana laikidabani hairi Masa matomta sizariba adugi marang karigino haiba khangba ngamnaba thijinba hokre mahaki nupi amadi macha ani laihori Tripura gi Unakoti Dalai amadi North Tripura District singda Opposition Congress na ngarang kaukiba pung kunmari gi ban na maram oiraga chawna akaiba pidrabasu district ahum asigi mafam kharada kaithel amadi mahai tampham sing thonglonaki ban manungda pamdaba thaudok khara thoki police na ban saugatpa miyoi chahum rom fajinki Congress na Agnipat scheme haudokpa yauna point 13 ki demand ama taksilladuna ban adu kaukibani Noida da laiba Grand Ome Society da numit kharani mamangda nupi amabu ot laibagi maralda chenaba masana masabu BJP Kishan Morcha gi thomini haijaba Srikat Taiji gi ngasi Noida Police na Uttar Pradesh ki Mirut tagi fare thaudok asig mari leinana police na mahapu fanaba numit mari rom hotnarakpa Honara aba matung ngasi faba ngamkibani hairi panbayai Srikat Taigi mahak na nupi amabu ot naibagi video viral oirakpadagi mirot oikiduna police na numit marini rom thiba khangdana lakibani adubu ngasi ayuk mirut tagi phaba ngamki amaromda ngarang Noida police na mahaki pau pirakpa miyoida lupa lising kun mga pigani haina lauthokraba matung tayagi ukil na surrender taunaba aiba che pisilakpadagi Greater Noida da laiba Surapur Court asi security gi section thorang hengatkibani hairi Haukiba July 19 dagi United Kingdom gi Birmingham da chatharakiba 22 suba Commonwealth Games ngarang Alexander Stadium da loishinkre Games ki firal
chingthaduna kumja lising ani kuntarukta mathangi kunhumdoi suba Commonwealth Games ki yumbu oigadawriba Victoria Australia da sinaki Commonwealth ki makhada laibak Humfu tarani thoidagi lakpa sanaroi lising mariga changana games aduda saruk yaki loisinbagi thoramda India gi contingent pu boxer Nikhat Jarin amadi table tennis sanaroi Achanta Sarat Kamalna luchingki numitara mathoini chupna pangthokiba Commonwealth Games da India gi oina medal punna humfu mathoi laurakhi masigi manungda gold kunithoi silver tarataruk amadi bronze kunhumdoini Australiana gold humfu Taret silver yangkai taret amadi bronze yangkai mari punna medal chamaga humfu tara nipan lauduna ahanba taki yumbu England na gold yangkai taret silver humfu taruk amadi bronze yangkai humdoi punna medal chamaga humfu tara taruk lauduna anisuba amadi Canada na gold kuntaruk silver kuntranithoi amadi bronze kuntramari punna medal marifu tara nithoi lauduna ahum suba taki Union Health Ministry gi data gi matung ina India da haukiba pung kunmari asida nauna COVID-19 positive oiba miyoi lising tarani thoi supna chatre ka yangkai ma thoi thengna kre miyoi lising tara taruk supna chamri ga tarani thoi na laina asida gi fagat ki amadi miyoi nifuni thoi na laikhidre masiga tharaga hozik fawbada laikchet asina maram oiraga laikhidaba mi gi masing punna lak manga lising kuntaruk supna chatre ka humfu tarani thoi oikhibaga loinana hozik India da COVID na nadu na laiba migi masingna lak ama lising kuntrama thoi supna chanipanga taret oiri positivity rate na chada ahum dasmik manga sino oiki amasung fagatpagi changna chada marifutara nipan dasmik manga ama oiki Health Ministry gi matung ina hozik fawbada laina asidagi ngakthoknaba laibak asigi oina crore chaniga taruk hena COVID vaccine kapthokpa ngamkhre hairi loishilakpada maru oiba paw amu hana pizari Chief Minister N. Birena akhoi India gi miyoi ni haiba utnaba akiba laitana harga tiranga gi thauram saruk yanaba haikre Congress ki luchingba singna pamlamba India aduma Congress ki thaumi singna thungangani haina okram ibobina phongdokre Yelhomi Singi Marakta Mo Chana Daba Nuksina Dabana Mitop Singna Kaibung Tana Bastili Haina Ipagna Fongdokre Arunachal Pradesh ta Assam Rifles ki camp amada NSN ke amadi Alpha Aini Chingnaba Khulai Paiba Kangbu amada Landakre Amadi haukiba pung kunmari da India da nauna COVID-19 positive oiba miyoi lising tara nithoi supna chatre ka yangkai mathoi thengna kre miyoi nifu nithoi na laikhidre matang sida nungthil gi PONYTV Manipuri paw loisinjare meeting tabiriba punamapu amuhna khurumjari